adom bu hepoli bi imana adom da haidaba tuminna lolaga thamba ai points khara ai miam da share tawjage ahan bada adom na maram oiraga adom gi imadu tuminna lona kapyam yawi ko uthok tabagi wani ani suba point ta masina leitaba lai bagi wari ne mama na sagada potu macha moina macha da han bijai ko marmaduna macha duna mana sari potu khitang da usu lemhori potu mama duna muksaban tuminna lona khanjai ko hidok tabagi wani ahum suba point ta adom na adongi imada beba leitana wangang sangangang ba loina ba matamda thamoi aduki matik soi ko haidok tabagi wani mari suba point ta ima si matam ayam bada kigalli ko haidok tabagi wani ko manga suba point ta marks matik sa de perfect oide se masana dum kangjei ko do masada ninghan nagani na haidok tabagi wani taruk suba point ta adom na tum kharaba matamda adongi ima na yengjelli mana lona yengi ko taret suba point ta adom bu thawbum tarana puroga taibang kumai hon batana tana magi punchina lairi makai adom bu kopchen seneraga lei ko adongi imana nipan suba point ta adom na kappu uraga adongi imana thamoi kai ko nangon uthok tabagi wani mapan suba point ta matam khudimakta matam ayambada hiram khudimakta adom bu first priority oina thamgani adongi imana tara suba point ta adongi damakta ne haragadi adom bu pokli imana mana thengnaba ngamoidaba leite ko